Masagi Kudong Sabi Kalaga Legaki Doctor Singalanai Lying Sang Singda Another referred to the Chief Minister N. Viren Chachinwa Tamkray. Government Matangi budget Sembada sports incentive fee but the Sanaru Sigi Manning Tungan and about Naragana Sports Minister Lepau Okipna has a Pongor plea. Amasung Revenue Minister Karam Samamadi Works Minister Tongan Bishwajitna Ukrul Gisina Kachelda Sub Deputy Collector Office Sangakray. Ma'am Kurumzari Adom Yangbir Impact News ni Ayokuram Somendro Nazik Pungzas Bogibaroy Pausing Miam the Pijari. Lainga ke Laing Sang Singda Manipuri Doctor Singh Masagi Kudong Saba Yeng Laga Lanai Laing Sangda Anaba referred to Bugi Tawong Taudan and Chief Minister Dong Tung Birena Section Wa Tamkray Jawaharlal Nehru Institute of Medical Sciences Jenims Linkat Kibigi Tara Subugi Taurumda Chief Minister Birena Wafamasi Fondo Kibane Chief Minister Nahai Doctor Singh Masagi Laing Sang Taduktuna Lanai Laing Sangda Manipuri Tawong na Miamna Lenga Kilaing Sang Singbu Tausada Lenga Kilaing Sangda Laifum Tokwa Kusukulai Laitabagi Oirambadi Yai Adubu Asiguma Tawongasi Tawaning de Lenga Ki Doctor Moina Miam Afablaing PBO Aran Tawongka Satarakbamadi Doctor Singh Mingchat Tininga Tabak Torpa Kudimag Lenga Tengnagani Kusukulai Awat Kudimag Watan Naba Lenga Kasina Honari Lanai Laing Sang Sing the Manipuri Doctor Singsu Lenga Ki Laing Sangda Puraktuna Anaba Singbu Laing Hanse Loinana Mauritius na Manipur Medical College Saningbagi Apama Fongdorakle Hyderabad Medical College asi PP model Sagda Bane Atu Matam the Yanase Inerabaya Hai Wafam Pongdoki. I further Kulai later transfer to Bududi Soke. Adu Kulai Laiba, Adu Coin shoot away a porter Yaning, the Maramdi, government hospital, the admission to La Ise Masikari Nobu later Lighter Burner and Mankai. So I want to request to my old concerns. Please, as far as possible, please try to treat the patient at your availability capacity in the government hospitals. Karigna ka na madu tawrkan ay ko the public to so ko government hospital si amna thawoi daba adigi doctor afabala itrabadona Thauramad Sarvaki Health Minister El Zen Kumana Fondo Kibada, Manipur Doctor Watwi Kudong Sada Lady Masi Matak Anabgi Changsu no Monomagi Hengalagli, Kudong Sada Basingasi Menkan and Bahona Awabaka Tengna Ribane Adubu, Lamdamasida Medical Tumble Loy Kramatung the Doctor Stingna, Mapanda, Tabak Taunaki, Madugi Matunda, Lanai Lion Chang Linkatli, Asigmo Wakal Tadu Piduna Lamdamsigi Miam Gitogel Taubiu, Amaromda, Kurai Assembly Constituency MLA El Susindrona, Zenims South Lam Matau Tarabadi Pegan Hana Tauramashida, Fondo Kibagaluna, Lam Loxin and Abatabak Hauragan Hana, Minister Jen the Kumana Makata and Fondoki. Tauramasiga Marilena, Manipur University and Lower Medical Examination da, Makok Matang Tarab Mahiro Sing the Manamatum Singh, Chief Minister Amadi, Health Minister and Luchingduna, Yentoki. Dr. Nahonde Budu Mahi and the Namaduna, Engwai Karigumada Manipur soil Zigi, Manipur Imagi. Madagi Seba of the Namoya, Smite of the Ewatloni at the Torapa, Adaki Sanavi Sports Lamda, Gold Lore, Silver Lore, Bronze Lore, and Lapa. Soon Mangangs and Jim, but she had a Kambada, Sadayam now Kaitare. Nungaiban Nungaitam Baduki, mixed feeling of power every time. At the Madam medical attention, pure river, she professional labor doctor comes next to God, I mean, I say to Bazani and Kalay. Muiban Anayak Yorpada, Tambang Amadina Teadu Soy Crab, Yadabasin from the Lady Doctor Singna, Hena Punging Sanganingi, Hiram Kudimakta, quality maintain Tawam with special attention Sangamatau Tai Hana, Chief Minister in Virena Fondokray, Wafamasingasi, Sagolon Moirang Lerkaleba, Mothers Care Children Hospital and Research Institute Ki, Masalo Shanam Weriba, Infal Heart Institute, Hang Topuk Torumda, Magna Fondokibane. Thauramadu Marilena Hospital Sigi Trust Ki Makada Mothers Heart Care Haida Mingthonba Scheme Masu Chief Minister Lautoki
थौरम असिगी अथोइब मिथुंगलेन ओइकिबा चीफ मिनिस्टर ना डॉक्टर के सिनफमदा मपाल लमद लेरिब मणिपुर की सकनाइब डॉक्टर सिंह लमदम असिदा अमुक हलक्तुना मियाम की सेवा तौहन्निंगी संगाई फेस्टिवल मनुंग पांगथोकिबा नॉर्थ ईस्ट की ओइना अहानबा बिजनेस समिट लेबा कयादगी लाखप कंपनी सिंगा MOU कया साइन तौनकी MOU साइन तौनहुदबा प्राइवेट कंपनी अमना असंग सेल थादरगा लमदम असिदा अचौब हॉस्पिटल अमा साजगे हाइबगी अपाम थमलकले अथुब मतमद MOU साइन तौनदुना अचौब प्राइवेट हॉस्पिटल अमा इकुई कुइदन लिंखटलगनी मदर्स हार्ट केयर हॉस्पिटल ना लाइरबगी पनखै मखाद लेबा हार्ट की अनाब मायोगनरिब सिंगदा सही अमगी ओइना लुपा लाख 19 फाउबगी मतेंग पीगनी हाना मियाम गिदमक असुक यामना कथोकप ngamlaga lenga की माइकैदगी मियाम गिदमक करिगी मतेंग पांगलोय हॉस्पिटल असिबु इम्पेनल तौननब होनगनी फोंदोकी मथंग सही इंग्लिश सिंगनी 19 की जनवरी तांग अमदगी BPL अमदी AAY की मखाद लेबा इमुंगी अनाब सिंगदा लुपा लाख 2 फाउबगी मतेंग पांगनब लेंगा न तेंगबांग पीरगनी हाना महाकन फोंदोकी 18 lakhs probably 1 years below poverty line the labor the heart masa lying bangam dabagi dagi angang maruin angang masa da na basi am ngai tiba angang kare haibam khang da bi court tok da bi se aduna 18 lakh probably schemes in cover tong ni guys ta bada ai khoi da yamna nungai aduna asugi amna praja gi with some commitment private hospital amana to bagi step law ga di why not government asumati impanel tong na bagi thabak to the scheme do quick show dum kha ga dum law ke ai best level dai am honor ngasi ke thoromdu saruk yakiba health minister Elzent Kumana private hospital ama sagadabada sangabada chief minister badi minister saruk yarib karigino hana miyamna khalambadi yai adubu right to life haibe slogan da lengakna aset pamadi ahen ba miyeng thambana tawdaba yadaba thawdang nei lamdam asigi miyam gidama pungning changna madi awa ana thidana miyam gidama kathok liba hospital amadi doctor singi oinadi lenga ki maikai digi pangba yaba mateng pangani haibe wafam phongdoki hospital asibu impelen towner bohona bada mari lenaba minister ma oina angam thak ta hona gani have wafam sumak na thajaba piki ngasi ki thorma da sagolban assembly constituency ki MLA RK imosu sarugya ki ishona tomato ki semai ba asi bani hetna hare semai ba uthila ing bani ngatang le kana asi bani ta kana mai matam ni lor ka asi bani har ka doise sidai sim da akoina mong marin ta dana akoina yamna tension han ba and high with the doctor no one of the shagista dedicated to doctor Kangu was so tagali private hospital and Madas, but it can be of me Columbia. But Madu the Kali Wakil sing the Madu around Makil Wakil again, Madam the Gadavagino, or which minister is some like labor, the whole government should quite important duty, you know, have targeted just to save human life, right to life and have a meaningful Makili after Mahan and have a second coming matter. Government mathangi budget same bada sports ki incentive pi bada sanaroi singi maning thungan na bahona ragani hana youth affairs and sports minister latpa hokip na thaza phongdo krei wafam singa si four corners unite Mumbai amadi Eastern Sporting Union na senduna sing district yauna Manipur ki tongan football club nifuda football ki training tawra season na ba equipment sing khusin na ba ki thawram da minister na phongdo ki banai palace compound leba Eastern Sporting youth की complex ता पांगथो के बा equipment खुशी नबी थौरम दुदा minister मखाता न फोंगदो के बदा मणिपुर हाइब लमदम से mainland India का यंगन रुबदा यामन पिक state अमने अदबु पिक्रब state असना international की थाकता India की महउत सिंदुना discipline के आद माइ पाकपा ngamakhre हाइब वफम फोंगदो की लमदम से सानबदा यामन हाइथोय सिंथोयबा ताकबदा यामन थुना हाइगनबा मफम अमनि हानसु मागना थागत फोंगदो की सानबगी लमदा यामना पिकअप थुबा हाइबा ताई लौसन बहेबा तौबदा ngamba akhoi ki sport ama yawbasi isona chanbani na loi sport lover ama ei isama sports football sana pa Manipur represent to panupa mani adona aine yam kanna mathangi budget ta sports ki oiba incentive ki oiba yamna players singi ning thongna ba kanna hotna gani haibasi madi ai thamjage सही कुंथ्रारोम की ममांग साब हौरम लगा लोशिंद नमतम क्या लेरकलबा उखरुल डिस्ट्रिक्ट की मनुंग चना सिना कैथेल मियाम सना कैथेल हाइन खंगनरिबो मफम से लैबा सब डिप्टी कलेक्टर की ऑफिस ngasi डिपार्टमेंट की ऑफिशियल सिंग अमदे तोंगान तोंगान बा एमएलए सिंग यावना रेवेन्यू मिनिस्टर कराम श्याम अमदे वर्क्स मिनिस्टर तोंगान विश्वजित ना संगाखरे
Tha Nipa Lom Tangai Belenga Sina Matam Pibiu Sako Tarang Kaya Paikat Sagihana Hanjin Hire Fawbada Congress Party na Lenga Kasibu Maral Sin Bohona Basi Makoin Sahitara Manga Lenga Pai the Kari Torumbagi Haibedu Han Kangpam to Ihana Minister Tongam Bishwas in a Fongdokre Manipuda Congress na Kari Toromi BJP na Kari Tauri Haibedu Miyam Mangda Pong Ngang na Sihana Su Minister Bishwas in a Congress Party da Signa Kray Sina Kaitel Village Authority na Sinduna Sangabagi Toromadu Pangtoki Bane SDC Office Sangabaduga Marilena Sina Kaitel Ground da Mifamam Supangtoki Toromadu Marilena Ukrul District Manung Chanba Tawai Kulda SDC Office Sama Sabagi Wapamam di Sina Kaitel gi FCS Godown Semjinduna Matau Tohon Bayauna Tongan Besako Torang Kaya Paikat Nunaba Minister Samam di Bishwajit Anina Sana Kaitel gi Miam Tazab Piki Minister Tongam Bishwajina Christmas Kuma Yimamangda Sina Kaitel Nala Kong Tabagi Lambi Sista Toksasin Yanu na Bambong the Sangat Kanihana Fondo Kibagalona Sina Kaitel Water Supply Scheme Mahadebagi Sina Kaitel Tab Lambi Amadi Guest House Sanu Nabayauna Tongan Awat of Kayamen Kalaganihana Sina Kaitel Miam the Tazab Piramki Shri Gai Kangam, Sahi Kianamana politics की और इसे मीनी पान की काउंसिल और मिनिस्टर तक की मसा यार खरबनी अकोई लंबी थोंगी पाइबिर में पिदावल्दी सही मंगा पाउंग जिरी दिवें जो पाइबिर में अदु करी तो बिरम के बा मणिपुर दा आई हंगे बो क्वेश्चन अदु खत्ता हाना कुम्मोवा अदु नतन प्रजा याम दा उच्च चाइबने दिखाना रोएबा चाहे बसुंगा मोय मियाम न सुलाव रोय सरकार हम पाले मतम पियू हबक तो होलू अदु को येंगसी अदु नतन पेट मफंग खुदिमक चल गांगदना काननबा अदु सरपुदी एनर्जी लोइखिनमनि आनजु ओइसले तुमिन पोथारगा येंगागा अदुम सजेशन पीरगा लैयोबा गांगना जियारगदी पब्लिक की ममांगदा कनाना चमी तोंगान अफावबा अहिबा मयाम नाकलमदा थमजी नाकलममदा फमना जेता गांगना जि थोरोबा नहाम ओइना ए दुम थोकचरे Thauramada Minister Karam Siamna Revenue Department ki staff Sanipanrum awat pa lairi adubu sindok sinjin tauraga Sina Kaitel SDC officers ki staff watna thamnan honagani staff singna matam sana daktuna mathawnin thin tawgadabane singi lamni haiduna mathawda pungning sangdaba yawrabdi action lawgani haba wafum phongdoki loinana Sina Kaitel ki FCS godown se mathaw tawhallagani hana thajaba su piki Mark Namakatana, Sakut Kungtang Lamda, opposition amadi ruling have laite, Subman Satminagani, opposition Imafam Niagana sang but Sagalo the Bagi Wafam laite, Loinana, Pau Fauna Wat Padagi, Nungsinaba Hantarakani, Pau Fauna than Nungsinaba, Hengalaba Matamda, Tangdu Laitaba, Nungshisana Lamda Mama. Oiraba Matamda, Sakut Pahabu di Matanda Laxagan have Wafam Supongdoki, Mark Namakatana Haikibada. Miyamna awarapa labor matamda marilena basingda wakat pada aki tuzumbu paubi gano fongdoki bagalona singilam singase ningthina sijinarabadi singilamna yamna labor manipura se sakot pagilamda sanction bada mai pakani habu wafam su fongdoki ngasi sangara maga ayeng stop laite haiba natragana many excuses maram mayam ama piraga tawweroi office kaga bani Matau Taugadabani, Matuda Matau Toraka, the Moy Matanga, Excel loan and Ebony Ladies. Mui begin Marakta, Kanaba, China by any problem to Ibase, Kashunati. A Koi Maselgi Marakta understanding later, Pau Ponadaba, Pau Ponaraba understanding later, Adoitadi, Nungshiba Haiba Poto Laga never love. Understanding later, Nungshiba Lava, Saukot Patu development to the automatically Lagane. Manipur State Minorities Commission Sinduna Minority Rights Day ki thorom ngasi Manipur State Film Development Society ki auditorium da pangthokre thorom da chief guest oina saruk yakiba Wavgai Assembly constituency MLA su oiriba Wakaf Vote Manipur ki chairman Muhammad Fazul Rahim na fongdokibada Manipur da leidiba Muslim sing Christian chatpa maitai sing Buddhist amasung atai atop lining chatpa masing yamdaba mioi khara pullaga Minority Commission asi linkat pane maramaduna commission asi mapangal yaudana maming tagi oina lairi commission की साखोत थौरांग मदे मपांगल कनखनन बहोना बगी सेनफम लाइते लाइजब सेनफम खरा अदुसु स्टाफ की तोलोप पिथो के बदा तोप मथौ अमता तौब ngamde haba wafam phongdoki maramaduna commission ase saukhatna bagi damak mari lenaba organization singa tanaraga government taksinduna saukhatna bahona bada punna thorang lawin ase ana su phongdoki thauramadu mari lenana Manipur State Minorities Commission ki sahi English ngani tara tarukum sung English ngani tara taret ki report masu phongki education da amadi development da leriba hiram khudimuk da yamba dum sothri bani hariba sothri ba si agadana bo hona bada leriba organization singi thurang chauna lei ana ekhoi leriba organization singsi gi sakti pangan mahogi mathauna
amadi leiriba ekhoi ga policy program tana minaraga hairiba ekhoi ga lauriba ekhoi gi sothriba mayam asisu ekhoi tanba phangnanaba dimala si phangnanaba natraga ekhoi gi leiriba jati sing asigi damak ekhoi masigi damak nuai na ba yai phananaba ekhoi punna bonami nasi haibu na thamjari English singani tara Nepal ki oina Prime Minister's Employment Generation Program PMEGP के beneficiary sing खनन बगी interview interaction लाकलिब December कुन मापन के उपंग मापन मखाई ताब मतमदा Deputy Commissioner Tamenglong की ऑफिस ता पांगथोक लगनी candidate सिंगना interview लाक मतमदा educational original certificate technical qualification अमहेक्ता आधार कार्ड कलोइनर कदब निहारी अकुप मरोल खादी एंड विलेज इंडस्ट्रीज कमीशन खादी एंड विलेज इंडस्ट्रीज बोर्ड अमदी DIC तामेंगलोंग की खंगलब यागन हैना सेरोल अमदा खंगलकली मणिपुर गवर्नमेंट की कैबिनेट मिफमदा मणिपुर हिल एरिया डिस्ट्रिक्ट काउंसिल एक्ट 1971 अमेंडमेंट तौनन नब डिसीजन अमत लौद्रिंगैदा हिल एरिया कमिटी का हाना खनकिसी हैना ऑल ट्राइबल स्टूडेंट्स यूनियन मणिपुर असुम की माइकई की अपील तरुकली सिंगमेरोंग दलेबा आदिम जाति की वॉइस हॉस्टल पाउमी सिंग उनब मद असुम की Tribunal General Joseph Marna Fongdorokpada Manipur government ki ngasi pangthokadaba cabinet mifamda Hill Area District Council Chairman lauthokaba yai haina akanba pawma phangi maramaduna hauzik puri ba chairman as thatara nipan father ba fawbade anobu chairman ama hapnu na cabinet resolution amata lobby kinu haibo wafam Fongdorokki singi isu singi waroshin purakringaida mari lenaba singa mangjawnana tathok tasin tawhanningi haibo wafam su Fongdorokki Manipur Hill Areas District Council Act 1971 amendment tawgni point khara amendment tawgni haibase akhoi government da chi matam kharagi yaithok piu haina handaki kenogi ngasi cabinet ki mifam memo sida decision lobi ganu aduga assembly da su pukhat pi ki ganu government na broader consultation aduga maru aina Hill Area Committee khoiga khannaraga tapna tawhanningi mapung phana mayam consensus amapuraga khannaningi Framework Agreement ka mari lenana Manipur ki amuko UCM amadi CCS ke gi mihut singi oiba khutpu ama hauki December ki tara tarukta Central Leaders sing unab haukre All India Congress Committee ki nauna President Khalaba Rahul Gandhi Communist Party of India ki Member of Parliament National Secretary D Raza unakre hayeng Aam Aadmi Party ki makok Arvind Kejriwal ga upung tarada unagani makhatana CPIM ki makok Prakash Karat amadi Shiv Sena ki parliamentary team ga unanabasu honari India की Prime Minister, Home Minister, Minister of State Home, BJP की President का December के तांग कुन की मतुंगदा उनरबा यान लैरी हरी India की President फावना नागा की इशू वारोइशिन पुरक लगनी हाई करबा अदुगा मणिपुर दना नागा की वारोइशिन पुरक पदा मणिपुर की ngam खाइदा करीमत अकाइब लाइते हाइबा फ्रेमवर्क एग्रीमेंट की वारोल मियाम न खंगल उहारग करीमत याउद हैबसे BJP की मरयानी लोंग वफम न्याना कांग्रेस की न अकन ममोंग मराल सिरकली Framework Agreement yauri bamasak sing miyam na khangalu haiba demanda Congress na block level ki thak ta sangsil sit-in protest ki ngasi Thawal district ki Wangjing tentha block Congress committee ni sinro Wangjing na pangtok sit-in protest ta saruk yaraduna hana ki deputy chief minister oiramba gaikhang amna hai BJP na hauzik sil level lalo ngasi thajaningai oide Manipur ki integrity da akai piroi hairabade Framework Agreement yauri bamachak sing miyam na sengna khangan na bagi wakat mifam su khudak ta tokjage Congress na sangsilib khongjang ase Manipur kai bamsung kanbagi khwaidagi luba khongjang ni phongdoki wakan mifam aduda Congress ki MLA madi atai luchingba kyasu saruk yakhi Apunba Manipur Mela Loof AMML ase Manipur da supam nompham khangdan lairiba narol sing amade thabak phangdana lairiba miyamda thabak pirana bagi pandam da loop ase sem khibani AMML na sinjaba mela singda nan Manipuri amata mari laina de haina cherol amada phongdorakli loinana lamdam ase gi naha singbu masana masabu thabak pijana bagi pandam da Sinjariba mela pangthokpa yaroi hana KCP war group ki maikai ri thamlakliba athingba se handok pinanaba apunba Manipur mela loop ki cherol amada sengdorakli Repertory of Wari liba Manipur na sindra wangkai thanga patmapal hanjabam lerakta laiba hanjabam mandapta satharak kiba
Marirak Suba Guru Ngasepam Tombi Memorial Wari Liba Festival 2017 Ngasilution Kray, Thauramanda to Saru Yakiba, Deputy Chief Minister Yumnam Zoy Kumana Fondo Kibada, Wari Liba Hariba Art Formasi, Lamdamasig Ina Kulaba Art and Culture Gisaru Kamane, Asuguma Makal the Art Formasi, Mutkidan Bahona Matau Tare, Haurakli Mirolda, Kangan Bachange, Manipur Culture Gisarukam Wariba Art Form Asidagi, Tamninga Uba Masakaya, Yauri even have Wafam Pondoki. Thauramada Ningthau Laisem Sana Job Saruk Yakibugaluna, Ahal or Wari Liba Singda, Tagi Pension Gisen from Singshu, Yentoki. Wari Libagi, Chigi, Sanavi, Masisu Akwigi, Yam Akwigi, Manipuri culture, one of the richest culture, Chigi, Mesiki, Yam Maruiba, Sarukamani, Haina, Jagigi, Moyang Parbigi, Adigi, Kodum Parbigi, and Adu style of Misaki, arts Makalamani. Masi Ate Topa, the society that Ate Topa, the culture that to do not Pandava. Theatre Mirror ke Sagnarab artist Laishram Prakaspu Manipur State Kala Academy na Theatre Gilamda Fellowship Kidamak Khalakle Sahiyani Goibata Masida Sagnarab Theatre Director Waripanavana Resource Guide Wena Taudang Logani Hari Laishram Prakasta Fellowship Pirakpada Theatre Mirror na Harau Nuaiba Fongdorakli Panbayai Laishram Prakas Theatre Gilamda Sagnarab Actor Director Oibata Natana Film Gitaibang Dasu Sagnarab Director Wenasu Sakanglaba Artist Ama Oiribani Matanga Swada break Malosage break Matunda Women ITI Mahiro Singna Imphal West DC Office Thomjinduna Craft and Training is Joint Director Masamak Udner College Sig Award Passing Yangsil in Kibaki Pau Loinana Manipuram Sumalami Tongan Tongan E Pau Sing Puduna Laksage Impact News Po Miging Taduna Leview Break Matung Mayam Oman Taram Nokchari Loinana Bulletin Sig Makatapa Pau Sing Miam the Pijari Women ITI Mahiro Singna Imphal West DC Office Thomjinduna Craft and Training is Joint Director Masamak Unaduna College Sig Award Passing Yangsil Hankre Tagel Pataleba Institute is the Hang Labor Computer Operating and Programming Assistant Copa course ki Mahiroi Kun Labig Manunda Subnagi Computer Taruk Computer Gilam Ama Weriba Secretariat Practice ASP Yoin Mahiroi Tarataruk Labor the Computer Machine Amata Laitaba Embroidery course ki Sewing Machine Sing Matamga Chuna Dabatanatana Masing Sudabamade Hair and Skin Care course ki Awat Pakya Laibadagi Ngasigi Kongjangasi Sanction Kibane Mahiro Sing Talib demand Sing Matangda Craft and Training is Joint Director P. Robindro Institute Sigi Principal Sasi Yauna Institute Sigi Fivam Sing Yangsin Ki Tungda Joint Director Mahiro Singi Awara Passing Syllabus Ki Matung in Lakliba Yumsakation Umid Fawu Manungda up to date to Mention Sing Piner Bataurang Tauragani Hana Taza Pirak Patagi Yasinaba Puraki Loinana Hiramasigi Matang the Hayang Pung Taramatoitaba Matamda Secretariata Principal Secretary Yauna Mahiro Singami Pamama Pamdana Awara Passing Tatokta Sin Taunagan Hana Taza Pibadagi Mahiro Singi Irang Nemtaki Forest and Environment, Horticulture and Soil Conservation of the Mahut and Town Planning Minister Thaunawjam Syam Kumana English Singani Taramanga Tarataruki Multi-Sectorial Development Program gi Senfam Lan Sijanaki Haina All Manipur Muslim Students Organization Amadi Manipur Muslim Welfare Organization Maral Siki Badu Aran Oiram Lehana All Manipur Muslim Students Organization Ngasi Sengdokrai Loinana Minister Thaunawjam Syam Kumar boycott Taukibadu Kudaktagi Handok Lehanasu Organization Asigi President Muhammad Farid Nungyai Mayum na Fongdokre Ngasi North AOC Manak Taleba Mapamada Paumi Singa Unabamada Muhammad Farid Nungyai Mayum na High Organization Asina Thigat Lubada Yari Poktaleba Azad Higher Secondary School Ase Minister Syam Kumana Matam Kyagi Mamang Semgat Sagatuna Matik Saba Hostel Building Amadi Infrastructure Kaya Semgat Piduna Manipur Lairiba Langaki School Singimanunda Class 10 gi Examination da Khwaidagi Sangwang na Mahiroi Pass Toba School Oidam Ki Hana Thigat Patawdana Minister boycott Tauruba Asigidamak Minister Nasu All Manipur Muslim Students Organization Bungak Piner Aba Apil Tauki Panba Yabdi Minister Thaunawjam Syam Kumana Congress ki MLA Oiringaida Question Senduna Imphal Ista Sabagi Mahutta Yungkok Mari Kakta Leiba Mahaki Constituency da Saki Haina Haukiba December Taratarukta All Manipur Muslim Students Organization Amadi Manipur Muslim Welfare Organization Minister Syam Kumar bu Maral Siki Banei Loinana Asigu Minority Muslim Singi Hak Matlib Minister
Minority Rights Day gi athoi mitunglen ohen ba haibasi maram sa de haina Minority Rights Day gi thoram pangthokpada athing thamkhibani amsona thigatsaruba matamda honorable minister gi thigatsaruba matamda school asida thigatsaruba matamda school asida high school asida Manipur gi higher secondary singdagi khwaidagi phaba building infrastructure kaya honorable minister na semgat piramba nungai phongdokchari loinana hairiba mafamduda leiriba minority amadi general community mayambo khusamnaraga honorable minister na higher secondary sibu awang bothak ki mahimasing tamba phanganbegi damakso amsogi maikai degi thagatsari amsona date 16 da phongdokkibo phumado sengna filda fin chalhodabadagi haidokkibo kainoni boykoni aikoi amsogi oinadi honorable minister da thamkiba thingba amadi paw phangna hudabadagi ni aina amsogi maikai degi sengdokchari honorable minister na so mahiroi gi lob amsobu ngakpinaba amsogi maikai degi apin Khurai Assembly Constituency ki MLA L Susindro Elias Yaimagi Yumdagi Assam dagi huran kibani haiba Scorpio gari ama Assam Police na fagat pangam kren aho kiba December 13 ki paw se amadi social media da yauna kiba paw adu yumpham yawda bu wafam ni hana MLA Susindro na sengdorokli thangmebn lela sing khonang khong da leiba MLA gi quarter da pawmi sing unaba mada Susindro na phongdorokibada Assam Police na fag lehadbu gari adu MLA Susindro kariguma hiram amata mari leinade Assam Police na MLA gi yumda lakhibasu leitia na phongdokib pawadu police amsung media ani gi marakta nexus am lei mali haina angkwasu phongdorokli maramaduna pawasibu phongkiba media house singna lakliba December kun pawbu gi manungda miyoiba magi punsi mangba ya wofum ase kadai pawbu chumba gi haibadu sengdok pirau haina appeal toroki loinana hiramasi matangda legal notice thaduna defamation tharagani hanasu phongdoroki media gi leiriba chinnaw sina karai bu yongna chumabano karai bu yongna marit chumba pawsi leirakanda pawsi hapiribra sona khandana police na madum amta khoi taw leite namu phongakpa adama stage da police ka media ga karam nexus leibno haibsi am chingna ningai oiba pot khar leire hariba masumba yumpham yaudaba paw che singsida mi career mangba yaba paw che singsi ibiba matamda chap chaba adumba kano du leirakand ibiragadi masi akhoina media ichinau sinda hena akhoida encourage tawbam thoi Khunaya sida mating leiba miro lama semgat pada nupi singi thaudang haiba hiramda nongmagi oiba khana nainaba mangasi sanjen thungda leba Manipur State Guest House ta pangthokrai Hariba khana nainaba si Women Association for Socio-Economic Development amasung iramdam kanba apun baluf ikal anina kushamna duna sinmani thoram adugi nakalda pawmi sing wa ngangbada Women Association for Socio-Economic Development ki President R.K. Tharak Sanana khunayam sung angang sing itungi lambi semdu nupi singi thaudang karino haibasina khana nainaba sigi mapung oiba saktam ni hana phongdoki ngasigi thoram adura CSO sing mihut sing doctor amadi atopa miyoi kyana sarugyaki Mapalam sida ayamba singda chatpa akoigi lairiba akoigi college singsi school singda mapama singna kayamung yan thajadraba sida tamaga isa se mangane haibagi wakalola maduna swaida taman basina akoi mapanda taman basina akoi paisagi haidi economy gi condition du mai imung manung sentok tu yengdana chalalabani hena maham tarakpa akoi hena lairaba kanu tawna bagi adugum bagi pibam manda lakpachina akoina punna yenga kan sida akoi system amadi soirena masayok pada soirakpa education system da soirakpa sigumba mayam sigi punna khanjalor kanda koina ngasigi sigumba thorom sida resource person sing jidagi khanana na ba sigi masangoi bo wapam sing do koina loksan jara kanda koi miyam da mu adugumba wakal tamina na bagi adugumba khudang khongthang makak lokhachagi haibagi pangthok jaba adugumba thorom ninga sigi Protest meeting for trade union have thorum ngasi more de leiba maitai sangle na pangthokrai thorum da AITUC gi general secretary L Sotin Kumar trade union convener KSA Santa Manipur Government Services Federation gi general secretary L Purojitsu Sarugyaki ngasi gi mifamado marwaina minimum wages fangliba anganwadi asa midday meal worker singda PM di mari lenaba khudong sab sing fanganana ba privatization tawdana naba loinana paktangana contract thabak hapa lepu haiba sida pangthokibani
Thormadu El Sotin Kumana Fondo Kibra, Sinmi Singi Kusumalasi, India, State of Kerala, the Sinmi Fongfam Tokpa Satung, Nong Madrupa Chatruki Reta, Tam Dulupa Lissing Taranipan, Fangan Kre, Adubu State Sidadi, Masi Yodana, Yamna Pigna, Fangli, Masida, Lengaming, Sangina Nabapil Tauki. Ngasigi protest meeting aduda More the Labor Asa workers, BDF, Worker and Traders Union More, Anganwadi workers, midday meal workers, amasung More the Labor atay Sinmi Kyasu Sarugyaki. Yankai Mari Suba Battalion VSF na Sinduna Chatharak Civic Action Program gi sarukam oinangasi Churachandpur gi Sangamon in Orphanage Hostel da free medical camp ma pangthokre Zatharak liba Civic Action Program asigi manungchan na mamangda Yankai Mari Suba Battalion VSF Commandant SS Sunil Kumar Singh na sports amadi stationary gi Polam Singh Hairoki oina Singdompok High School Singdompok Ideal Top Youth Club ta Wangzingi oina Green Valley School Texamda Torbungi oina Bolzang Government UV School Heritage School Upper Primary School Saisenzang Khul Leisang Khul amadi Bazilon Khul Harb Khul Singa sida yenthokhiba leikrabani Civic Action Program ase Yankai Mari Suba VSF na lamdamasigi miyamgi yaifan nabugi damak pangthokpani hari Waikum Lekai Upper Primary School Gingasi English Singni Taranipangi School Academic Calendar Form Kray Calendar asi School asi ki Office ta ZEO Zone 1 Suseta Kumuksamna Saruk Yaduna Form Kibani Handaki Form liba Calendar asi Ani Suba Kutnam Nihari Pradhan Mantri Ujwala Yojana Program gi makadangasi Kundrakwam Assembly Constituency gi beneficiary singda Sakthong Gas Chama Yentokre Harib Tauramasi Marirak Suba Oina Kisan Morcha BJP Manipur Pradesh ke Vice President amadi Executive Member Oiriba Dr. KSH Kalagi Makada Ram School Pangai da Pangthoki bani Thauram gi manungchana BJP ki workers singna lenga ki makada leiriba Thaurang singi matang da tilliba miyam da kupna takki Social United Development Organization Sangai Yumpham na senduna lakliba December ki tang kulhumdoi dagi ayuk ki pung taramatoi makai taba matamda Nehru Yuba Kendra Thabal District migyang makhada one day district level youth convention program ama Sangai Yumpham ki community hall da pangthok lagani Thabal District leriba club organization voluntary association amadi thawa yaw mahiroi singna saruk yabina naba loinana yaning saruk yaning miyosina Nehru Yuba Kendra Thabal amadi sudo Committee ki President Natraga Secretary da gi akupa marol khangbi yagan haina the Social United Development Organization chairwol amada paujilakli Moirang Assembly Constituency ki Fisabi Singda Ministry of New and Renewable Energy Government of India ki scheme ki makhada solar lighting system sing yenthokre Moirang Assembly Constituency ki MLA P Sarachandra ki Midyeng makhada Directorate of Handloom and BJP Moirang Mandal ga khusam na durangasi Fisabi Singda solar lighting system sing adu yenthokibani Hauzik sanabagi pauda SSU Singjamai amadi DM Rao Awang Segmai anina Nipan Suba Said Manoranjan Singh Memorial CRPF State Open Football Tournament ki final da lamba taunargani ngasi chathariba football tournament siganba sanaki semi final match ta SSU Singjamaina NC Club Khongampat Pupanjil Aniyamada Mighty P Bangamki Satharakliba football tournament ngasi sanaki bani suba semi final dana DM Rao Awang Segmaina M Khabam Lamkhai Buyam Lakshana Panjil Manga Sinoda Mighty P Bangamki IG Manipur amadi Nagaland sector CRPF amadi Amphagi Miyeng Makhata Group Center CRPF amadi Imphal West Football District Association Anina Sindhuna Sathariba Football Tournament sida Manipur ki maming leraba football club taratarung saruyari Kumalampak Artificial Turf Ground Sathariba Football Tournament sigi final match na tha sigi kunda Kumalampak Main Stadium da nungthilpung ama taba matamna sanaragani Under 13 Voice Northeast Football the Saruk Yargudaba TH Bir Chandra Singh Football Academy Taubungku ki Sanaroy amadi official sing ngasi Imphal thadokre saliba thasi kundagi kunithoi fawba Assam gi Sangsari
Ansalik Sports Association Sinduna Sathagada football tournament Sida Manipur team Oiraba Academy team captain Oiriba W Dravid Kalunana goalkeeper ani defender manga midfielder manga amari forward sanaroi mari puna sanaroi tara taruk amadi coach oina ke somorzida masung official oina sarugya L Toiba ke social masung Y Mega hariba mioi singa sina tournament sida mai pak tuna Manipur gi mingchat purak ngam ba oyu haina TH Bir Chandra Singh Football Academy Taubungko ki General Secretary TH Dilip Kumar galoina na sanaroi singa gi ahalaman kyana yaipa pauzil piba galoina na ngase yuk pangthok ki football tournament asibu team masibu lamthabagi thoram aduda saruk yakhi Mari Suba Sector Trophy Lamlai Kendra Village Wise Men's Open 7-a-side Football Tournament YDC Thamna Pokpi amadi LSIC Lamlai ani mai pakre hari Football Tournament sing ngasi Lamlai Kendra gi manung chanaleba sector gi sanabung sanakhiba ani suba league ta YDC Thamna Pokpi gi sanaroi nongpo nganba masung nongmai khomba ani na panjal ani loinana langamba na panjal amaga chanduna YSC Lausang Komu panjal manga amada maithib pi kibaga loinana ahum sub lektana LSIC Lamlai gi sanaroi anos na panjal ani loinana abosan panjal amaga chanduna MPS pungdongbu panjal ahum amada maithib pi bangamki hayeng satharakliba football tournament sik makhata league match ani sanaragani haina tournament sik convener na thadorok chirol amada khangalakli Kunithoi Suba Y Nilamani Memorial Open Chess Tournament ki ngasi ani suba round sanab loikre ngarang dagi singjamai thongam lekai top lerek leba community hall sanab hokiba chess tournament sik ani suba round sanab loikibada S Premjit KSS Manjit A Sakritombi L Koireng E Sasikanta RK Lenin O Ningthem H Zeki KH Mira N Santi Kumar A Binitamadi T Manikantana point ani fanglaga mangjil thaduru chatli Manipur Chess Association ki miyang makhada chathariba tournament sida saruk yarib sanaroi yankai taret ki manungda nupi macha sanaroi ama yauna rated player kulum doina saruk yari thasi ki kunmari fawda chathagada tournament sida switch round taret sanaduna tournament sik athoe tanari hayeng chathariba chess tournament sik ahum sub round sanaragani Under 16 Boys Vijay Marsan Cricket Trophy da Manipur madi Sikkim manina Luang Pokpa Cricket Stadium da lamba taungaragani hari Board of Cricket Control in India ki miyang makhada Manipur yumbu oiduna tha sigi taramapan dagi kunma thoi fawda mayok nariba team animakna double inning oina sanagada match ase ayupung nipan makhai dagi sanaba hauragani haina Manipur Cricket Association ki Joint Secretary na thokpa chirol amada khangalakli nakal maromda Thoning the Taudokaman Madam Oiraga, Matam Sang Sanaba Lepluraba, Taranito Sub Manipur State League, Yankainito Sub League Match, Tasiki Kunmari Dagi, Pangtok Hauragan Harry. All Manipur Football Association, Miyang Makada Satari State League, Yankainito Sub Match, Trau Quakatel, Sagolbal United Anina, Numerasi Nuntil Pung Amada, Kumalampak Artificial Turf Ground, Sanaragan Haina, Amphagi Assistant General Secretary in Tokochiro Lamada, Kangalakli. Lonan matanga so da bulletin say tension jadring gimawanya na headlines am na tamjari Masagi kudong sabu ki khalaga lenga ki Dr. Singna lanai laing sangda anab refer to ganon ba Chief Minister N Viren check wa thamkre Government matang budget semada sports incentive fee bada sanaro isngi maning thungnu na ba na ragan hana sports minister let pau how to na thaja pong dorokli Amasung Revenue Minister Karam Siamam, the Works Minister Thongam Bishwa Jadanina, Ukul Gisina Kakelda, Sub Deputy Collector the Office, Sangakre.